hospitaldani. Yanggoi sanaga kaifaga chenbagi paudu wawa lauraba oibana Malaya su khanglammi. Ayuktagi patient yengidu wakhal kaya changba ngamamde. Ituk tuk thai imang mangi. Karamna sunungaigani aduk nungsikhibabo. Tumin file ama yenglaga lakpani. Lapna kaifa jangakpa urami. Malaya thuna changsilaktuna kaifagi mangda leplari. Kaifasu kari hairakani haina khanna yengai. Malaya tablapna. Congratulations. Aina nangbo thamoi sengna hek nungsikhiba oibana. Nungaibada ohenbiyo haina isorda nizari. Wahai kharasi hairamaga Malaya kaifagi wamata daramdana chatkre. Kaifa masu nungai haude. Aduba tasengna yanggoi sanana makhoigi punchida laamdaba thoklabasu mabani ki mari asi oiroidaba amadi oikhibani. Kaifa masu thamoi panda mabakti nattabana Malayana chopa ikaiba nangadabadagidi kankhibani. Aduba sanglaba chahi ahum mariyadu henjina khankhiba ngamkhidaba khaktani. Kaifa tumin magi cabin tamna chatkre. Ngasaidagi makhoi anigi waridu lona taramba singdu thoglaktuna makhoi masen wari sanai. Aina haidra ani se koinaramganina. Aya yam thazadeko Dr. Kaifa sesu nupa gold digger oilerami. Lairiba property singsigidamaknine mana koinaramba nupi hundo amise. Masu kaisunu ngaiba ngamoida. Mi magi thamoi thogaibagi mahaidi soidana phangakani. Khangdreda haujikanse. Mathau ama hek oina ngangnari chummi brani makhoina hairiba phanggadawriba chaina sina karamba makhal khangdi khangningudi chaina dugi maramda. Kaifa swivel chair du da phammaga mamittu ushinduna phammaga lei. Ngaihak adumna leiruraga table da leiriba phone du lauraga Instagram da changduna hek yengoi. Yanggoi sanana thagatlamiba post tu ubada nungairamdabaga loina kaukre haibaduni. Kaifa like phatau shilli aduga chingkha chingtha taurage yengi. Machetchi aba same ama heart shape manasu si I taurido caption dana. An apple a day keeps my husband away. Kaifa wahi asidani noktho uriba phone du phatau shilli yanggoi sanasu phone paiduna leiba oibana thuna adum okhalai. Hello halakpada kari leiru aba kaisu leirakanuda adwa sanarimbi operation adu kari numit no do amta hangbirakera. Hoi adugidi aina dum hanga dawni ni kem leirakano hairo. Same kg amakhakta leiro o. Same gi big fan hekto oishinkibagi wara nate nene na lai katnaba leiro hai khwairakpagi ne. Aidi nangna chaningba chapot hayo hairaga nangdi nene da muk hangjili oire. Karam haingang dunu nang siboibo. Kaino ngasai digi chinna ngangnari simaktada karam haingang na sige. Dr. Babu ni hina ngakre. Kaifado karinungge hairuba do haidu hekthoi. Aina pisaning boy na leirage ko yarabro. Hoi ado nine na haibadusu khara leibiro. Hoi hoi. Asumna phone du thamnabaga nongsaba amuk phone tawri. Hello. Invitation du thakibani yengo nangi apamba. Chomi khayari. Achamba ngaktani khala thakrido yengo. Aduga copy kya kaloro haino. Ayama budi baton phangphang dabala ani ni. 50 muk hayo. Nang tha dabida 49 loge kaloro. Amuk jagat ne chale dawrishi. Yengo aduga khalo hairamage. Hayeng lawba yani haire. Noi style gidi mama na bimta dawri da zala. 50 to the magi so yaurabani. Ashibu mama na bitara phana tinaram gadro. Adumagde hainu da nangso. Nangonda sum haibanida. Ayengage aduga hairage. Hoi ai thameko. Kaifa WhatsApp ta changaga yengi. Aduga ama khallaga nongsabada message thaki. Loiraga cabin du dagi thoklaklaga magi patient singdu amamam ta chatlaga check tawbala ammi. Loiraga amuk Bimolana leiba mafam du da amuk lai. Bimolasu Dr. Gawari sanarura thoklakpaga thengnari. Kaifana nine operation kari numita darge. Aima ibungo nene di nang lakpa uhogdredana tang tara da tawrase na hainari. Aina pawo matari sibu. Hoi chumini ni.
ꯇꯥꯏꯕꯪꯉꯣ ꯈ꯭ꯋꯥꯏꯉꯝꯕꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥ ꯉꯥꯎꯔꯤ, ꯃꯥ ꯇꯁꯦꯡꯅ ꯉꯥꯎꯔꯤ. ꯉꯥꯎꯗꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ. ꯗꯧ ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯗꯕꯁꯤꯗ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯤꯅꯦ. ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ. ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯣꯡꯗ꯭ꯔꯕꯁꯨ ꯏꯔꯦꯟꯖꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯃꯅꯨꯡ ꯏꯀꯟ ꯀꯜꯂꯗꯅ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ. ꯍꯌꯦꯡꯅꯦ ꯁꯤꯔꯝꯗꯥꯏꯗ ꯑꯃꯥꯡꯕꯗ ꯑꯣꯜꯂ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯁꯤꯗꯩꯗꯤ ꯏꯆꯥ ꯁꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗꯨꯗ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯔꯣꯏ. ꯏꯕꯦꯝꯃꯒꯤ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯌꯨꯝꯗꯨꯗ ꯑꯣꯏꯅ ꯂꯩꯅꯕ ꯈꯜꯂꯤ. ꯑꯥꯒꯤ ꯌꯨꯝ ꯍꯥꯏꯁꯦ ꯀꯔꯤ ꯂꯝꯗꯅꯣ ꯅꯤꯅꯦ? ꯋꯥꯡꯉꯨꯗꯅꯤ. ꯑꯩ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯄꯥꯝꯅꯤ. ꯃꯥꯃ ꯑꯅꯤꯅꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯏꯪꯈꯣꯜ ꯆꯔꯨꯛ ꯈꯔ ꯈꯥꯏꯕꯤꯗꯅ ꯂꯩꯌꯦ. ꯑꯗ ꯂꯩꯔꯔꯣ ꯍꯥꯏꯔꯛꯑꯦ. ꯁꯍꯔꯒꯤ ꯐꯠꯇ꯭ꯔꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯤ ꯑꯩ ꯑꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ. ꯕꯤꯃꯣꯂꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯩꯐꯥꯁꯨ ꯈꯪꯉꯤ. ꯕꯤꯃꯣꯂꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯇꯩ ꯀꯅꯥ ꯑꯃꯗꯗꯤ ꯇꯥꯗꯕ ꯑꯣꯏꯔꯁꯅꯨ. ꯅꯤꯅꯦ ꯏꯀꯥꯎ ꯀꯥꯎꯋꯦ. ꯁꯦ ꯌꯥꯝꯗꯦ. ꯑꯣꯄꯔꯦꯁꯟꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ. ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯕꯨꯡꯉꯣ? ꯅꯤꯅꯦ ꯂꯧꯔꯣꯏꯗ. ꯅꯈꯣꯏꯁꯨ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯌꯥꯝꯅ ꯆꯤꯜꯂꯝꯒꯅꯤ. ꯊꯝꯖꯤꯟꯖꯧ. ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯤꯁꯤꯗꯤ. ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯅꯤꯅꯦ. ꯑꯗꯣ ꯁꯤꯗꯤ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ. ꯁꯅꯥꯅ ꯅꯤꯅꯦꯗ ꯄꯤꯔꯝꯗꯕ ꯌꯥꯗꯦ. ꯅꯤꯅꯦꯗꯨ ꯂꯧꯗꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄꯅꯤ. ꯌꯥꯝꯃꯟꯈ꯭ꯔꯦ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤ ꯄꯩꯁꯥꯁꯨ ꯁꯤꯀꯤ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯄꯩꯁꯥ ꯄꯤꯒꯦ ꯌꯥꯗ ꯂꯩꯔꯤ ꯃꯊꯛꯁꯤꯗ ꯁꯦꯜ ꯑꯃꯨꯛ. ꯑꯩꯅꯗꯤ ꯅꯈꯣꯏꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ. ꯅꯤꯅꯦꯅ ꯁꯅꯥꯗ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯄꯤꯔꯤꯁꯤꯗꯤ ꯁꯤꯒꯤ ꯃꯃꯜ ꯄꯤꯕꯁꯨ ꯅꯠꯇꯦ. ꯅꯤꯅꯦꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕꯁꯤꯡꯗꯨꯅ ꯍꯦꯜꯂꯗꯕ ꯉꯥꯛꯇꯅꯤ. ꯁꯦ ꯅꯤꯅꯦ ꯄꯥꯏꯁꯤꯜꯂꯨ. ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯁꯦ ꯅꯤꯅꯦ. ꯕꯤꯃꯣꯂꯥ ꯄꯩꯁꯥꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ. ꯏꯆꯟ ꯁꯅꯔꯦꯝꯕꯤꯁꯨ ꯊꯨꯅ ꯌꯥꯡꯅ ꯐꯕ ꯑꯣꯏꯔꯁꯅꯨ. ꯁꯅꯥꯅ ꯃꯥꯕꯨꯇꯅꯤ ꯁꯣꯜꯂꯤꯕ. ꯍꯧꯖꯤꯛꯁꯨ ꯃꯥ ꯌꯥꯎꯔꯒ ꯆꯠꯁꯦꯅ ꯍꯥꯏꯍꯧꯕꯅꯤ. ꯑꯗꯨꯗ ꯌꯥꯗꯦ. ꯃꯥꯅ ꯍꯥꯏꯌꯦꯗꯅ ꯂꯥꯛꯄ ꯌꯥꯗꯦ. ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯆꯠꯊꯣꯛꯍꯟꯅꯤꯡꯗꯦ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ. ꯑꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ. ꯑꯗꯨꯕꯨꯅꯦ లుహꯣꯡꯉꯝꯗꯥꯏ ꯃꯇꯝꯁꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯅꯤ. ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨ. ꯍꯣꯏꯅꯦ. ꯉꯥꯏꯍꯥꯛ ꯑꯋꯥꯠ ꯑꯄꯥ ꯁꯦꯟꯊꯣꯛ ꯆꯦꯁꯤꯟ ꯈꯔ ꯇꯧꯕꯤꯔꯝꯂꯒ ꯀꯩꯐꯥꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ. ꯐꯣꯟꯗ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯃꯦꯁꯦꯖ ꯊꯥꯅꯔ ꯊꯣꯛꯂꯛꯄꯗ ꯃꯃꯥꯡꯗ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯕ ꯎꯕ ꯅꯠꯇꯦ. ꯄꯜꯉꯥꯛꯄꯅ ꯅꯪꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤꯕꯗꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯌꯦꯡꯅꯕ ꯉꯥꯏꯔꯤ. ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ. ꯄꯜꯉꯥꯛꯄꯅ ꯄ꯭ꯔꯣꯄꯔꯇꯤ ꯈꯔ ꯈꯛꯀꯤ ꯃꯤ ꯑꯃꯕꯨ ꯑꯄꯪꯕ ꯁꯤꯕ, ꯅꯨꯡꯁꯤꯕ ꯁꯥꯕ, ꯅꯝꯊꯥꯛ ꯇꯧꯕ ꯅꯄꯥꯅꯆꯥ. ꯈꯪꯗꯕ ꯋꯥꯗ ꯑꯈꯪ ꯁꯥꯗꯅ ꯉꯥꯡꯒꯅꯨ. ꯄꯦꯠ ꯉꯥꯡꯂꯤꯕ ꯅꯔꯩꯗꯨ ꯐꯥꯎꯕ ꯀꯛꯄ ꯉꯝꯕ ꯃꯤꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯩꯐꯥꯗꯨ ꯆꯠꯈꯤ. ꯄꯜꯉꯥꯛꯄ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯀꯩꯐꯥ ꯄꯜꯉꯥꯛꯄꯒ ꯊꯦꯡꯅꯕꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯦ. ꯀꯩꯊꯦꯜꯗ ꯆꯪꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏꯔꯛꯄ ꯄꯣꯠꯁꯤꯡꯗꯨ ꯂꯩꯔꯒ ꯊꯣꯛꯂꯛꯂꯤ. ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯏꯅꯥꯛꯇ ꯑꯩꯒꯤ ꯑꯣꯏꯔꯦ ꯈꯪꯅ ꯂꯩꯔꯕꯁꯦ ꯑꯁꯨꯛ ꯈꯝꯕꯜꯂꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯍꯣꯏꯗ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒꯦ. ꯑꯁꯤ ꯈꯜꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ. ꯀꯨꯃꯥꯔ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯝꯃꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ. ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯀꯔꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ. ꯀꯩꯐꯥ ꯈꯥꯎꯗꯨ ꯄꯤꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗꯨ ꯅꯨꯄꯤꯗꯨꯅ ꯈꯥꯝꯃꯒ ꯀꯔꯥꯏꯗꯅꯣ? ꯃꯥꯗꯤ? ꯃꯥ ꯍꯥꯏꯗꯤ ꯅꯤꯅꯦ ꯌꯥꯡꯒꯣꯏ ꯁꯅꯥꯔꯣ. ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯎꯅꯕ ꯐꯠꯇꯦ. ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤ. ꯅꯣꯏ ꯀꯀꯥꯅ ꯅꯪ ꯂꯥꯛꯑꯗꯤ ꯑꯝꯇ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯅꯤ. ꯀꯀꯥꯕꯨ ꯀꯔꯥꯏ ꯂꯩꯒꯦ? ꯃꯥꯒꯤ ꯀꯥꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯍꯧꯕꯅꯤ. ꯑꯩ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯐꯥ ꯀꯨꯃꯥꯔꯒꯤ ꯀꯥꯗ ꯆꯪꯉꯛꯏ. ꯀꯨꯃꯥꯔꯗꯨ ꯃꯆꯥꯅꯨꯄꯥ ꯂꯥꯏꯔꯤꯛ ꯇꯥꯛꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯆꯇꯣꯝꯕꯤ, ꯅꯪꯕꯨ ꯁꯨꯇꯤꯁꯨ ꯁꯥꯡꯅ ꯐꯪꯕ ꯅꯠꯇꯦ. ꯊꯣꯛꯂꯛꯀꯅꯨꯗ. ꯁꯤꯗ ꯑꯩ ꯀꯩꯗꯧꯔ ꯂꯩꯌꯣ ꯍꯥꯏꯅꯣ? ꯔꯨꯝꯃꯦꯠꯁꯤꯁꯨ ꯃꯌꯨꯝ ꯆꯠꯀꯅꯤ ꯍꯥꯏ. ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ. ꯍꯩ, ꯅꯄꯥꯗ ꯍꯥꯟꯅ ꯍꯪꯈꯣꯀꯣ. ꯅꯪꯅ ꯊꯣꯛꯑꯕ ꯑꯃ ꯇꯧꯕꯗꯨ ꯇꯧꯅꯨꯀꯣ. ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯛꯀꯅꯤ. ꯃꯌꯨꯝ ꯆꯠꯆꯕꯕꯨ ꯃꯣꯏꯅ ꯆꯠꯅꯤꯡꯗ꯭ꯔꯒ ꯑꯩ ꯆꯠꯅꯤꯡꯉꯝꯃꯣꯏꯅ ꯈꯜꯂꯗꯤ ꯌꯥꯝ ꯂꯥꯜꯂꯣꯏꯗ꯭ꯔꯣ? ꯈꯪꯗꯦ ꯕꯥꯆꯣ, ꯑꯩꯗꯤ ꯊꯣꯛꯂꯛꯑꯅꯤ. ꯇꯤꯀꯦꯠ ꯑꯝꯇ ꯀꯛꯈꯤꯒꯦ. ꯊꯝꯃꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ. ꯃꯃꯤꯒ ꯕꯨꯡꯉꯣꯒꯗ ꯍꯥꯏꯗꯣꯛꯑꯝꯕ ꯌꯥꯔꯣꯏ.
ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯛꯈꯤ꯫ ꯀꯨꯃꯥꯔꯅ ꯍꯩꯃꯥ ꯊꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯁꯤꯗꯤ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯣ? ꯍꯩꯃꯥ ꯀꯩꯐꯥ ꯐꯝꯃꯨꯅꯦ ꯅꯪ ꯆꯪꯉꯛꯄꯒ ꯎꯍꯧꯗ꯭ꯔꯦꯗꯅ ꯑꯩꯗꯤ꯫ ꯀꯅꯥꯅꯣ ꯈꯣꯏ ꯂꯩꯁꯤꯔꯣ? ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯃꯥꯅꯤ ꯊꯣꯛꯂꯛꯀꯦ ꯁꯤꯅꯤꯗꯅ꯫ ꯀꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯤꯁꯦ? ꯁꯤꯂꯣꯡꯗꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩ꯫ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯕꯤꯗ ꯊꯣꯛꯂꯛꯇꯧꯔꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯀꯀꯥꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯁꯤꯡꯗꯤ ꯂꯣꯏꯅ ꯆꯥꯎꯔꯦꯀꯣ? ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯦ꯫ ꯑꯩꯒꯤꯅ ꯍꯧꯖꯤꯛꯇ 11 ꯇꯝꯃꯤꯁꯤꯅꯤ꯫ ꯈꯣꯏꯕꯨꯡꯉꯣꯁꯨ ꯆꯥꯎꯔꯦꯗ ꯈꯪꯍꯧꯗꯦ ꯆꯥꯎꯈꯤꯕ꯫ ꯋꯥꯔꯤꯗ ꯏꯀꯥꯎ ꯀꯥꯎꯏ꯫ ꯀꯀꯥ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯀꯨꯊꯤꯗꯣ ꯅꯣꯏ ꯅꯗꯣꯝꯆꯥꯒ ꯏꯃꯥꯒꯅ ꯌꯦꯡꯂꯨꯔꯕꯅꯤ꯫ ꯑꯗ ꯐꯥꯏꯔꯦꯟꯒꯤ ꯄꯟꯆꯃꯤ ꯅꯨꯃꯤꯠꯁꯤ ꯐꯩ ꯍꯥꯏꯔꯛꯑ ꯃꯥꯜꯂꯦ꯫ ꯍꯣꯏ ꯉꯁꯥꯏ ꯏꯗꯣꯝꯆꯥꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯁ꯭ꯄꯤꯠ ꯈꯔ ꯊꯨꯖꯩ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯆꯥ ꯌꯥꯎꯕ ꯇ꯭ꯔꯦ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯩꯐꯥꯗꯤ ꯃꯈꯣꯏꯒꯤ ꯋꯥꯗꯨꯒ ꯆꯪꯕ ꯅꯠꯇꯦ꯫ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯉꯛꯂꯤꯕꯤꯗꯨꯗꯅꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯉꯨꯔꯤꯕ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯂꯣꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯕꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯏꯗꯨꯅ ꯊꯥꯈꯤ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯆꯥ ꯀꯞ ꯑꯃꯃꯝ ꯄꯤꯗꯨꯅ ꯄꯨꯟꯅ ꯊꯛꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯥꯛꯈꯨꯝꯗ ꯀꯩꯐꯥꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯃꯃꯣꯟ ꯅꯣꯛꯂꯤ꯫ ꯑꯐꯣꯡꯕ ꯑꯣꯏꯔꯕ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯑꯔꯣꯠꯄ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯑꯩ ꯈꯔ ꯄꯦꯟꯗꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ꯫ ꯏꯐꯣꯡ ꯐꯣꯡꯉꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ ꯗꯣꯛꯇꯔ ꯕꯥꯕꯨ꯫ ꯀꯅꯥꯅꯣ ꯆꯦꯟꯗꯣꯏꯁꯦ? ꯗꯣꯛꯇꯔ ꯕꯥꯕꯨ꯫ ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯦꯗ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯂꯛꯎꯗ꯫ ꯅꯨꯃꯤꯠ 10ꯅꯤꯁꯦ ꯁꯨꯛꯎ ꯎꯗꯕꯤꯗ ꯂꯩꯗꯣꯏꯔꯣ? ꯏꯁ ꯅꯍꯥꯟꯒꯩꯗꯤ꯫ ꯅꯍꯥꯟꯒꯩꯅ ꯅꯍꯥꯟꯒꯩꯅꯤꯗꯅ ꯍꯧꯖꯤꯛꯅ ꯍꯧꯖꯤꯛ꯫ ꯗꯣꯛꯇꯔ ꯕꯥꯕꯨ ꯃꯥꯟꯗ꯭ꯔꯦ꯫ ꯀꯅꯥꯅꯣꯝꯅ ꯗꯣꯛꯇꯔ ꯕꯥꯕꯨ ꯁꯥꯔꯒ ꯂꯥꯛꯄꯒ ꯃꯥꯜꯂꯤ꯫ ꯀꯔꯝꯃꯥꯏꯅ? ꯅꯍꯥꯟꯒꯩ ꯉꯥꯡꯗꯕ ꯋꯥꯉꯥꯡ ꯌꯥꯝ ꯉꯥꯡꯉꯤ꯫ ꯑꯣꯖꯥ ꯑꯐꯕꯤ ꯑꯃꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯨꯔꯦ ꯑꯗꯨꯅꯅꯤ꯫ ꯑꯩꯗꯤ ꯑꯣꯖꯥꯒ ꯑꯣꯏꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯗꯣꯛꯇꯔ ꯕꯥꯕꯨꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯅꯤꯅꯦ꯫ ꯅꯪꯉꯣꯟꯗ ꯂꯛꯅꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯂꯛꯅꯔꯨꯁꯣ ꯍꯥꯏꯔꯤꯅꯣ? ꯃꯂꯩꯌꯥꯗ꯫ ꯑꯁ ꯑꯔꯦꯝꯕꯒꯤ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯔꯣꯠꯄ ꯌꯥꯝ ꯊꯝꯕ ꯍꯩꯕꯒꯤ ꯋꯥꯔꯥ? ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯅꯗꯧꯒꯗꯤ ꯏꯄꯪ ꯄꯪꯖꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯄꯪꯉꯝꯗꯧ ꯃꯥꯜꯂꯦꯅ ꯁꯥꯟꯅꯒꯦꯅ ꯅꯤꯡꯉꯝꯃꯤꯕ꯫ ꯑꯔꯦꯡ ꯑꯔꯦꯡꯕ ꯄꯨꯊꯕꯤꯅꯤ ꯇꯧꯔꯤꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ꯫ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛ? ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯊꯣꯡꯉꯤ꯫ ꯑꯩꯁꯨ ꯆꯥꯔꯍꯟꯈ꯭ꯔꯁꯤꯔꯅꯦ? ꯗꯣꯛꯇꯔ ꯕꯥꯕꯨꯒꯤ ꯁꯔꯨꯛ ꯍꯥꯞꯇꯦ꯫ ꯑꯆꯥ꯫ ꯕꯤꯃꯣꯂꯥꯅ ꯁꯅꯔꯦꯝꯕꯤꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯄꯩꯁꯥ ꯊꯤꯕ ꯆꯠꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯔꯝꯃꯦ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯃꯣꯂꯥ ꯀꯅꯥꯅꯣ ꯈꯟꯅ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯂꯦꯟꯗꯨ ꯍꯣꯇꯦꯜꯗꯨꯒꯤ ꯑꯃꯝꯕ ꯀꯥꯗꯨꯗ ꯐꯝꯃꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯔꯥꯖꯦꯁ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯃꯥꯏ ꯇꯧꯔꯦ? ꯊꯤꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯅ ꯀꯥꯄꯛꯑꯒꯦ꯫ ꯅꯪꯕꯨ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯈꯪꯗꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯔꯤ ꯍꯥꯏꯗꯧꯅꯣ꯫ ꯆꯤꯡꯂꯦꯟ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯃꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯑꯁꯨꯛ ꯆꯥꯎꯕ ꯆꯩꯅꯥ ꯑꯃ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯥ ꯏꯊꯟꯇ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯡꯍꯟꯖꯈꯤꯕꯅ ꯐꯔꯗ꯭ꯔꯥ? ꯑꯩ ꯁꯤꯔꯕꯁꯨ ꯂꯥꯟꯈꯤꯕ ꯑꯁꯤꯃꯗꯤ ꯆꯨꯝꯊꯣꯛꯑꯝꯈꯤꯒꯦ꯫ ꯆꯤꯡꯂꯦꯟꯗꯨ ꯆꯨꯔꯨꯞꯇꯨ ꯊꯛꯇꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯁꯥꯕꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤ ꯍꯣꯠꯅꯔꯤꯉꯩꯗꯅꯦ ꯅꯁꯥꯒꯤ ꯀꯥꯎꯅꯤꯀꯣ꯫ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯐꯪꯗ꯭ꯔꯕꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯍꯧꯔꯕ ꯏꯃꯥ ꯄꯥꯈꯪ ꯑꯣꯏꯅ ꯂꯩꯕꯒꯁꯦ ꯏꯂꯤꯒꯦꯜ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯒ ꯍꯥꯏ꯫ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯑꯣꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ꯫ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯃꯇꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯎꯗꯦ꯫ ꯏꯃꯥꯅ ꯊꯣꯛꯄ ꯉꯥꯡꯍꯧꯔꯣ꯫ ꯑꯩꯅ ꯕꯥꯔꯇꯣꯟ ꯏꯔꯨꯗꯣꯏꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯅꯆꯥꯅꯤ꯫ ꯆꯠꯂꯨꯅꯤ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯑꯗ ꯅꯪꯒꯤ ꯋꯥꯁꯨ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤꯅ ꯀꯣꯟꯅ ꯂꯩꯖꯔꯝꯅꯤ ꯅꯨꯄꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯨ ꯗꯣꯛꯇꯔ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯆꯠꯈ꯭ꯔꯕꯔꯥ ꯑꯃꯨꯛ? ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯅ ꯍꯪꯉꯛꯄꯅꯤ꯫ ꯆꯠꯈ꯭ꯔꯦꯗꯅ꯫ ꯀꯔꯤ ꯍꯥꯏꯔꯦ? ꯈꯪꯗꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯈꯔ ꯉꯥꯡꯂꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤꯅꯤ꯫ ꯉꯥꯎꯔꯒꯕꯨ ꯆꯠꯇꯧꯔꯕ ꯈꯪꯗꯦꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫
ꯐꯔꯦ ꯃꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯇꯥꯕꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯍꯥꯏꯔꯨꯅꯕ ꯇꯧꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯄꯥꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯈꯪꯗ꯭ꯔꯦꯗ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯋꯥꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ